ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯖꯔꯛꯀꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯟꯖꯥꯡ ꯑꯣꯔꯗꯔ ꯇꯧꯕꯗ ꯂꯩꯕ ꯌꯣꯡꯆꯥꯛꯇꯨꯅꯦꯕꯀꯣ ꯑꯗꯣ ꯏꯔꯣꯟꯕ ꯈꯔ ꯑꯃꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯁꯤꯡꯖꯨ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯈꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯈꯦꯠꯇꯣꯛꯑꯒꯦꯀꯣ ꯄꯨꯟꯅ ꯑꯃꯨꯛ ꯈꯣꯠꯄ ꯂꯣꯏꯔꯒ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯃꯀꯨꯁꯦ ꯂꯣꯏ ꯈꯣꯠꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯏꯗꯔꯛꯑꯒꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯅꯧꯗꯤ ꯌꯥꯝ ꯅꯧꯔꯦ ꯑꯗꯣ ꯑꯅꯧꯕꯅꯦ ꯑꯗꯨꯏꯁꯨ ꯌꯣꯡꯆꯥꯛꯁꯦ ꯃꯁꯛꯁꯦ ꯌꯥꯝ ꯍꯦꯛꯇ ꯐꯖꯕꯗꯤ ꯑꯣꯏꯗꯦ ꯇꯤꯟ ꯈꯤꯇꯪ ꯆꯥꯒꯦ ꯇꯧꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯅꯧꯁꯨ ꯅꯧꯔꯤ ꯁꯤꯡꯖꯨꯒꯤ ꯌꯣꯡꯆꯥꯛꯇꯤ ꯌꯣꯡꯆꯥꯛꯅꯦ ꯍꯧꯖꯤꯛꯁꯦ ꯃꯔꯨ ꯌꯥꯝ ꯇꯣꯡꯅꯗ꯭ꯔꯤꯕꯅꯤꯅꯀꯣ ꯁꯣꯏꯖꯔꯛꯑꯒꯦ ꯁꯣꯏꯕꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯉꯥꯔꯤ ꯎ ꯃꯣꯔꯣꯛꯁꯦ ꯃꯄꯨꯝ ꯑꯃ ꯍꯥꯞꯇ꯭ꯔꯦ ꯌꯥꯝ ꯁꯥꯒꯗ꯭ꯔꯅ ꯌꯥꯝ ꯁꯥꯏꯌꯦꯅ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ ꯁꯤꯗꯅ ꯉꯥ ꯑꯇꯥꯎꯕ ꯈꯔ ꯂꯩꯔꯦꯀꯣ ꯃꯇꯣꯡ ꯑꯁꯤ ꯍꯥꯏꯗꯤ ꯌꯣꯡꯆꯥꯛꯇꯤ ꯈꯤꯇꯪ ꯐꯛꯂꯞ ꯇꯥꯕꯅꯤꯅꯀꯣ ꯉꯥ ꯍꯦꯟꯅ ꯌꯥꯝꯃꯒꯅ ꯍꯥꯎꯕꯅꯦꯕꯀꯣ ꯁꯤꯗ ꯇꯨꯅꯤꯡꯀꯣꯛ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯩ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯅ ꯍꯋꯥꯏ ꯃꯇꯣꯟꯅꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯕꯅꯦ ꯇꯣꯠꯂꯒꯦ ꯃꯣꯔꯣꯛꯁꯦ ꯁꯥꯗ꯭ꯔꯒꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯁꯥꯗꯧꯗꯤ ꯃꯥꯜꯂꯦ ꯃꯅꯝ ꯐꯖꯅ ꯂꯥꯛꯑꯦ ꯎ ꯃꯣꯔꯣꯛꯀꯤ ꯉꯥꯔꯤꯁꯦ ꯅꯩꯔꯒꯦ ꯉꯥꯁꯦ ꯑꯃꯨꯛ ꯅꯩꯔꯒꯦ ꯃꯐꯣꯟ ꯇꯥꯕꯗꯣ ꯍꯥꯎꯕꯅꯦꯕꯀꯣ ꯉꯥꯒꯤ ꯁꯤ ꯃꯔꯣꯏ ꯑꯁꯣꯏꯕ ꯇꯨꯅꯤꯡꯀꯣꯛꯀꯁꯦ ꯁꯤ ꯍꯥꯟꯅ ꯅꯩꯔꯒꯦ ꯌꯣꯡꯆꯥꯛꯁꯦ ꯑꯃꯨꯛ ꯇꯣꯠꯁꯜꯂꯒꯦꯀꯣ ꯐꯖꯅ ꯈꯤꯇꯪ ꯅꯝꯅ ꯃꯥꯒꯤꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯅꯩꯗ꯭ꯔꯗꯤꯀꯣ ꯀꯟꯕꯅꯤꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯥ ꯍꯥꯞꯄꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯋꯥꯏ ꯃꯇꯣꯟ ꯑꯃꯨꯛ ꯍꯥꯞꯄꯁꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯄꯣꯠꯂꯤ ꯑꯃꯨꯛ ꯇꯣꯠꯂꯅꯤ ꯃꯊꯛꯇ ꯌꯥꯝ ꯀꯟꯅꯗꯤ ꯅꯩꯈꯥꯏꯔꯔꯣꯏ ꯍꯋꯥꯏ ꯃꯇꯣꯟꯗꯤ ꯄꯠꯂꯗꯤ ꯍꯥꯎꯔꯣꯏꯕꯀꯣ ꯐꯖꯅ ꯑꯝꯇ ꯇꯣꯠꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯔ ꯎꯠꯂꯛꯀꯦꯀꯣ ꯌꯥꯕꯨꯗꯤ ꯌꯥꯔꯦ ꯁꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯔꯦ ꯁꯤꯅ ꯐꯥꯏꯅꯦꯜꯅꯤꯀꯣ ꯍꯥꯎꯔꯅꯤ ꯍꯋꯥꯏ ꯃꯇꯣꯟꯁꯤꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕꯅꯦ ꯌꯨꯝꯗꯗꯤ ꯌꯥꯝ ꯆꯥꯅꯈ꯭ꯔꯦ ꯑꯗꯣ ꯁꯤꯗꯗꯤ ꯐꯪꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯗꯁꯀꯨꯁꯀ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯒ ꯊꯣꯡꯕ ꯃꯊꯦꯜ ꯑꯃ ꯂꯩꯔꯦ ꯅꯥꯀꯟꯗꯅ ꯉꯁꯤꯒꯤ ꯁ꯭ꯄꯤꯁꯦꯜ
ꯑꯁꯤꯒꯤ ꯁ꯭ꯄꯤꯁꯦꯜ ꯁꯤꯡꯖꯨꯁꯤ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯑꯇꯥꯎꯕꯁꯦ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯄꯒꯦ ꯅꯥꯀꯟꯗ ꯁꯤꯗ ꯂꯩꯖꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯍꯥꯎꯔꯅꯤ ꯆꯥꯕꯗꯤ ꯌꯥꯝ ꯀꯨꯏꯅ ꯍꯥꯞꯄꯔꯣꯏ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯆꯥꯕꯒꯤꯗꯤ ꯀꯨꯏꯅꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯄꯛꯀꯦ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣꯀꯣ ꯑꯗꯨꯒ ꯍꯥꯏꯖꯔꯛꯀꯦ ꯎꯕꯨꯗꯤ ꯎꯔꯝꯃꯔꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯅꯝꯁꯦ ꯏꯟꯁꯥꯡ ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯦ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯞꯄꯒꯦ ꯌꯥꯝ ꯍꯥꯎꯔꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯕꯒꯤꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ